अहानबदा मरोइबा पाउसिंग पिजरी खामेन लोकता अमुक हन्ना कुकी लालौबा सिंगा लोकल विलेज वॉलंटियर सिंगा खुथोंनख्रे विलेज वॉलंटियर तरागुमदो लेखिद्रे कया अमसु असोपा नंख्रे UKLF ना बीजेपी की सरकार सेमनबा होतनबदा अचोबो मतेंग पांखी हाइना फोंदोख्रे मिजो नेशनल फ्रंट ना मणिपुर की इशूदा खुद थिंगजिनबा खुदकता लेपु हाइना ऑल असम मणिपुरी यूथ एसोसिएशन ना अकनबा वफम थमख्रे रैपिड एक्शन फोर्स की काहेनबा थवोंग मतुंगदा मणिपुर पुलिस ना सो मिचम प्रजादा तमथीना फुबीबगी वीडियो फुटेज वायरल ओइरे मालेमगी ई दान तौबगी नुमित मणिपुर दसु पांथोख्रे अमदी इम्फाल वेस्ट अमसुंग ईस्ट लॉ एंड ऑर्डर दा अहोंबा खरा लाकपदगी डिस्ट्रिक्ट अनी असिदा कर्फ्यू की मतम हयेंग अयुक पुंग 12 फावदंग ओइरगनी बिष्णुपुर गिदे कर्फ्यू कोंथोकिद्रे Miambu Kuram Jiri, ELITETV Manipuri Pau Meeting Tabiri Singbu, Wangkhem Chanura na Taramnok Jiri. Hozik Maru Mapunga Pau Mian the Sandok Napizari. Imphal East District Amadi Kampopi District Anigi Taina Badalaiba, Kamen Lokta Ngasisu Amu Kuki Militant Singama from Adugi Apunba Local Village Volunteer Singa Kutokna Kray, Kutoknaba Aduda Local Village Volunteer Taraga Humdo Lekidre Harry. Taudok Tofam the gift from Pauda Ngasi Chatkiba Ahing Nongyai Matunda could lie Matik Jana Paiba Militant Sing Aduna, Nongmai Kapsila Kibani Harry, Local Village Volunteer Sing Nasu Makogi Lajaba, License, Nongmai Single Amadi Double Barrel Season Aduna Lanting Nake. Kuthoknaba aduda mioi taragum doirom leikidre makhatana Raj Medicity amade Janimsta pukhalakpada Raj Medicity yobada lambida amasiki amana operation tauba horakpada leikidabani hari atopa kaya amasu asopa nangkre hari asopa sing Raj Medicity amade Janimsta layingli Jerak Sida Todok Tofamda Hojik Ekogi Pomi Langamba Lady Housing Haki Mamangda Langambana ELITETV editor da telephone the Pirapa report. Hojik Ekogi Todok Tofamda okay mute number lady Langamba Maruina Hojik Toy Todok mute Trom the Lake Davi Paudi Pangadu Sapsaba Pungbudi Masa Papandangari at the Pangri Hojik Mafam to Daka over Level Tambu. Sir, this year, Narangi, Togo, Marilena, Possessing Duga, Lassin and Parocana, Kupila, opposing a seat of Punova Hydena, as I Honorable Aduga, what you say, Lumidang Zoo, Poshalapuga, Palace, Polisialdan, Ojite, Bomb Kappa, Madi, Pogi, the Rasida, and Session around, but we home later. Maruina Jipodi, we miss him not to Lebra, commanded of Nokadai Powder, Kogi, local volunteer have a time, Maduka Jimuna, Topa Lebra, Aduga, Kogi State Police Yobra, command of noise, listener, Tatuna Bato, Braka, Legal Habiro, next year, first time. Oh, what you say, Sayu to Doshi, I did Kanahoji Hobuda, we have open like a gate report lake, and the book. Homosida Kogi Hojik, Nakalani Gioiva, Kutonova report to Foundry, Maramdi Amambas, Ndangu, Vanina Hoi, Kajan Bagi Kudong Kawazu, like a vanina, Adobo Hojik Hogi, Labor, the Rasi Hogi, no Chungi, the Rasi that I do don't Chungi, the Gifo to the other lady, the Rasi the Gifogi, Bomb, Kappa, Zimokon, Avadi, Hojiko.
Okay, I'm going to Langamba section of Libu, Maruna, Sopan Honaba, Duga, I thought about the state security force come to Yaw, we have a Yaw there, but I want to come on the one lady, have you? Ngasa ayuki thobukura de khogi praja jo ba khunji oiba khogi lasil den bible karana social laga khogi khogi lalo basin se khogi ta thona ba na tawbani adu hojik numidang sida di khogi state ki oiba ifalis ki police yauduna ni social kre adu nundang oiba na khogi president military kangbu ju kangbu kanda nuai taba amadi phibam kai bo oi ai hena ji chang da na le de bu ko ma si da gi ko ji choi bu to do se ko gi bom ka po ko gi na kon ta ba le du ga na kala ni gi aso open gi report ti ho ju ko ba le tre Takatari Langamba, second review, Makata update left in the Lozer Kedum. Amaromda Thodok Aduda Laikidraba Mu Taragum Doki Manungda Nipan Ama Masak Maming Kambangam Kray, Makwishing Adudi Itam Nungoi Dage Konjengbam Sankar, Oksu Ningtemcha Kuldage Laishram Sures, Oksu Mamang Lekai Dage Moirang Tem Hemanta Maite, Oksu Mayai Lekai Dage Yumnam Inau Maite, Kurai Kongpal Ning Thobum Lekai Dage RK Prasanta Maite, Kurai Ning Thobung Lekai Dage Laishram Narendra Maite, Laimakong Mapan Dage Telem Toy Maite, Pangay Waiton Lamkai Dage Haupizam Somen Kumar Maite ni. Manga amadi hausik fawbagi oina masang maming khangbangam thodok aduda laikhidraba pangai waiton lamkhai dage hausi haubizam somen kumar gi thawai yaudraba hakchang mathau mangam pangthoknaba jenims ke morg dage mahaki imu manungna puthakre jenims ke morg ta leiringai manungda khundrapam constituency ge MLA thokchom lokeshwar amadi lamlai constituency ge MLA khongban tabam ibumcha anina yengsinba lakhi ba aduda thokchom lokeshwar na paumi singda phongdorakpada mapandagi changlakpa kuke militants amadi people defense forces sing asina Manipur apunba saktam kaihanaba honarakliba asida center amadi state government asina tumina leisiliba asi karigino security lising nifu henba asina tumina leihanduna kuke militants singna mitai micha miya mihathina hatlaba fawba yengduna leiba haibasi laibak thibani India ge Prime Minister amadi Union Home Minister ani asida Manipur da leiriba kanglup khudimak India machani khalam labadi ngasi thokliba thodok seng thoklam loi Tauriba thawong asina India asi PDF ta nonjaduna leire haibada haiman bathok loi maram asina India government na hosik thokliba irang asi loishinba haibasi thasabagi wangmada leire Thawong asi makhata na chathaduna leirabadi maitai jati gi I fudoraktuna mairik pidagi maijau bi thoklak loi hainingai leite haiba wafam phongdokhe all civil society organization mafam dain hygiene base Manipur khundam ni puna maksingda karamana shanti lagna kamana masigi kamne bisi ton ka dekase strategy puthok pure calculation to bira ka formula puthok pura khangen puthok pura ka koi panamak chamana masi hanjin dam natragadi government of India ngasi haiba phim je khambi gani habigi asa urak tamna manabodra ngasi aidi prajagi mafam da jigi Manipur miam daina appeal tagningi aduna hojik phawba da karim ta torokta bhaibase government of India na kaim da ngasi bokta torokta bhaibase tharakle thousands paramilitary forces mayam tharak adubu ngarang da singye mai dengo kogi kari repeat action force na nungdang do gari do lu tongnan ba thugai ba to busibu asine tabudi khoi shanti laktore khalabe tanja je shanti laktana hona basida asina tai madudi central paramilitary force ngatani somda phanga asram bala tore mayam evidence mayam lere adu ibura gadi khoi kaido butai Manipur da khundane minari ba jati punabak khoi se amaga nungsi janana laiminar hakana Manipur Himalaya bakse kai be aroi Himalaya bakse kai ba tarakadi Manipur punabak se loina kaimina ba haje khanmina raga all the khoi praja section punamangna madu thopi de la hakana kholau longmina raga government of India na khoi je tarokna be thaja base sum mangjala kusina ina haja bane marabandra within 2-3 days man amu ekta honorable prime minister na masung ngasagi home minister masida thona thubi matam lakpiri haraga masigi isa ani khanabase masibu o ye seto yaraga khanaba yarugena khambi natragadi sungso isodrane marik pidi majabu haragana leba celebre maitai jati ki ido soida tholakana habidimdi ai haimama thole bandam party taragi aina hanba chatpai khope unda
authorized to be bane adubu ai honorable members sing honorable akhoi ex minister sing da in hajaraga ai ngasi kaktang di ai release tok jage aduga haying je ai maximum langna hona jage mamdi Thursday natraga Friday sona pirakan habe achiba thajaba layena moina dhaibirage khoi da hanadi aigi imuta khoi Congress side dagi khoi Hari Shokor Sami aduga CPM side dagi khoi tamo sanda santa adimuna chatpiraga ai condition na maram de laijahubani maramodra maije mayam puna muna ying se chakene tawjaramado sin condition se marone thadok to ba yajadabani hadan asum ju ai miyam da appeal taguri thank you karima aduma ona tana phireb laba adoi tardine khoi in chima phawa chung chok chol have je khoi achet ba thajabani kai mo cholak da dei thawai thabda akibele je de miyam da tamjari Amaromda MLA Khongban Tabam Ibom Jana Fongdokibada Thokliba Irang asi loishinge hairabadi Irang Haurakliba site asiga lenga ki oriba security singa thengnabana chungani haiba wafam fongdokhe konbada laiba forcing side khoi BSF ki dumba neutral oiba forcing so lakwa hugre makhadan so lakani hena thajai aduna security na koi section na koi nga halaga koi gi sumba violence story ba side to moi koi government oina thengna hanbana sumgadra haina ai wa khanda khali aduna koi mem punamangna koi yamna wakhan phadaraga koi shanti purokna ba honna binasi haina ai gi maitigi me Chairak Sida Manipur ki Chief Minister N. Biren ngasi Pangai Dalaiba Manipur Police Training Center da pangthokadaba Civil Police Male Constable ge nimfuga mapan suba batch amasung MR IRB Rifleman ge yankhai ga taruk suba batch ke passing out ceremony da saruk yaduna pangthokani tawrambadu irang asina maram oiraga yaithokre hairi English Angani Gataraga Tareta Manipurda BJP Lengang Langnaba Honabada UKLF na achoba mateng pangki haina India Today Northeast Fongba Pau Amana Hairi Pau Asina Makha Taraduna UKLF Chief na Home Minister Amit Sahada Iba Chithi Amada Wafam Asi Mayek Seng na Pali Hairi Masida Shunatana English Angani Gataraga Mapangi Lok Sabha Mikal Dasu mateng pangki haina su Cherol Aduda Pali Hiram Asige Matangda Ram Madhav Amadi Hemanta Bishwaga su Yanaba Amasu Laiki Hairi Amarom da UKLF ke Chief Haukip na English Singani ka kunga hundoi ki Jun Nipan da piki by affidavit amada mahakna BJP lengak sem na bahot na bada mateng chaw na pangki haiba wafam pali masida shunatana chahi amagi pangthoki ba raising day gi thoramda fongdoki ba video footage yengminasi akhoi na tori base Manipur da akhoi jati vi jati khaithok mangai aduga akhoi jingthi mangai madugumba akhoi policy ba yaute Manipur da akhoi jati mari leye Meitei Pangal Kuti Naga masida akhoi pam ibadi akhoi chingda akhoi ram chikna ram peace oine akhoi tani Congress gi matamda akhoi bo political talk tose haiba leite invite tokte BJP gi matam hi jawrabada makoina akhoi BJP bo support toragadi akhoi bo akhoi gi hai riba akhoi gi kuti gi koi political demand do akhoi loishin nangai to gi haiba dagi akhoi handa gi BJP da loina support togi masida kari gumba BJP na so handa machin thiba taragadi matham gati akhoi na so step ama kumana lo thank you Mizoram gi Mizo National Front MNF Laingak na Manipur gi Hozik Oriba Irang Asida Kuting Zinduna Manipur Mache Tanaba Tauribasi Kudaktagi Lep Kadabani Haina All Assam Manipuri Youth Association na akan bawafam thamkre ngasi Manipuri Sahitya Parishad Vavan Silcharda Pangthokiba Paumi Singha Unaba Amada Association ge Chief Advisor Kundan Singh na Fongdokibani Paumi Singha Unaba aduda Association asigi atai member kaya su sarugyaki Kundan na makata na Fongdokibada Chin Kuki Mizo gi separate administration ama semba haibasi achumba khongthang natte
Thawong asi Manipur thugainaba natte North East thugainaba amadi India thugainaba hotnabani. Athuba matamda numit humni gi manungda firep asi handoktrabadi yamna achoba akaiba ma oirakani haina akanba wafam thamkhe. Separate administration talu and intelligence masisu dam number chado absurd oi I never cookie sing sidia akon mapane lakwa immigrants me amdo madu indu prakanda anadegi komiti level ka lerba akogi parasing tribal chinau sing do adu de hojik makoi mizoram na leiwe ka chu haina roeba manipur gi ising sita manipur gi lehau saw ho me amdo kamaina haina be masi oi do pone aduna hojik injil me am che last loina pongta agne ba aduga greater mizoram natra greater kukilen ha posak sing se my sungwa kwai ko ngasi political world gi political scenario se ngasi gi leiriba kuki sinau singi makoi gi leiriba resource siga moina sagalai ba plan siga moi gi leiriba moi gi nature siga ullaga je ngota madu my sungwa kwai ba aduna asemu solution di kaino haida gadi hoji mizoram na makoi da humanitarian needs supply tawriba kole basi jam thagani nge thagapon toy adumaina mizoram na hoji su oi peace broker na thabak tawi sineba violence asi henga forum da koi changhen midaba aduga haiba kuki singsi wo gyan ta halaga hojik mana mai mafam da halalaga koi hana to mara ta na hinna ba koi lami silen ba ko kari man budal hanma mo jiru hojik jimo nan emena na hai gi ba chin kuki ju kamugi manipur separate administration tawla demand da mako support to ya ba hom jam thun handu madu makoi ngamoi da sungu ngamoi do pasagam ni madu karani ki political janao sapto na ba mokoi gi ba manungi ba ana magra phangna ba best interest ki geroni madu handu wai bani madu handok chagadi hojik baite kuki gi lang lepoi aduga adu tanatana manipur gi mapanda le bai khoisu hojik lang na wa hawrani amya na makha tar kuda to ba akko khungam kya da mizoram institution soklani aduna this is the ultimate warning that separate administration for chin kuki people in Manipur is a misguided approach for Kuki empowerment. Kuki sing mapang tangong ni haita agadi Kuki sing culture, Kuki sing unity, culture union, Kuki sing atopa makalgi development da honabiyo. Ngarang ta Rapid Action Force na micham miyamge yum gari thugaiba amadi yum na chingba thugaibage warau na ringai cherak sida ngarang numidang hairang koi thongda icham chamna gari amada lakchaba nupa macha ani tamthina sanga da tawkadaba mawongda fubagi video footage social media da viral oirakre thodok aduda hakthengna na fubiraglaba angangsing aduna asigumba thawong asi amuk hana tawbigano haiba wafam fongdorakli Malem sin bathung na pangthok na bagum give blood give plasma share life share often haiba thimda World Blood Donors Day English singaniga kunga humdoi ngasi lecture cum conference hall JDM's Porongpat Imphal East State Blood Cell State Health Society Manipur NHM amadi State Blood Transfusion Council Manipur na punna sinduna pangthokre thauramduda JDM's ki director L Deven JDM's ki medical superintendent professor KH Lokeshwar State Blood Transfusion Council Manipur की डॉक्टर एस इबुंगो चौबा जेनिम्स ब्लड सेंटर की सीनियर एमओ इंचार्ज डॉक्टर के सुरजितना अथोइबा मिथुंगलेन सिंह ओइना सरुक याखी थौरमदुदा कुनगा मंगा रक्तगी तादना ई पीरबा नुपा अमदी तरागा मंगा दगी तादना ई पीरबा नुपी पुना वॉलंटरी ब्लड डोनर निम्फु अमदी डोनर ऑर्गेनाइजेशन सिंगदा मेमेंटो अमदी साइटेशन सिंग पीदुना इकाई खुमनखे लोइनना वॉलंटरी ब्लड डोनेशन के ममसु पांगथोखी थौरमगा मरी लेनना डॉक्टर के सुरजितना फोंदोखिबदा अइखोइगी
donor matik chana leire donor organization matik chana thokle blood center matik chana leire adubu e pibasi matam amada punna pinarakba pi daba matam dana e pinaba missing watpa asina awaba he hek lei aduna masi thoktanaba punna tanaraga chahi chupa e pinaba matam asi punna tanaduna lepinaba coordination movement amadi mathau tari haikhi Tanzam loga koi room fix hoga koi sahi ji ko bak calendar decision se karam organization ka kari khada karam batai to ye de ko ke maybe with blood center Jennings the reads the shiza obal Vishnupur mathang loina koi calendar activity ba sin je adu ko de sai lengi le ko mayam si su ning su pai ko kana bu ki foundation de kana bu ki birthday ko program se yana na ba blood center mayam si ka 신지로 모두리 받고 있다가 시기 와이프를 통해서 이 마당 사실 되는 거에 거기는 와디 것이 도너라이션의 도너의 렛징에도 블러드 센터의 마락 시기 그리고 코디네이션 목줄이 Amaromda Dr. L. Devena Fongdokhibada EP Bahaibasi Amaromda Miyoibagi Punsi Pibani Punsi Khaibibani Aduga selna leiba fangdaba medical science na semba ngamdaba e asi aikoi khuding na piduna mathau taraba singda punsi pirasi thawai singkalasi thawai pirasi haike bangda pagi punsi ju kanba fomdana opa punsi ju kanba bonada e ji akuna dan to kanina amu kana ba punjasenu sagai bijat khaida bija koi punsi se kanjasen haina topi ba Obligatory Bakuno Sepina, Una support of the Doctor, Aduga Nasiki or Timothy, Nandi, Blasi Pira, replace the Tomova. Adu Kanasu, the Zetamima, and the Riders about Magi Sahina, the Zetava, Adu Momu, Emana, Dakar, Mukam the D, I will replace Dr. Dia, they have to Udanava, replace Dr. Free the Viva, replacement Yard Vida. Aduga. Apa yang maksudnya beli belas silong kamda teknik kerasang ibas habis sahaja jota buat jom yang kebat adu jitu loga adu amu apa yang masih replace to berasal ya baik di tim leader to beli basi aku aina masih encouragement to jogo orang harus puluk cari World Blood Donor Day ga mari leinana One India Foundation New Delhi na sinduna miyoi kun henbana porong patalaiba Jennings ki blood bank ta blood donation camp ama pangthokre haina One India Foundation ke media in charge oriba Maitram Sanatombana thadoropa cherol amana fongdoragli thauramasi Rajya Sabha gi MP oriba Professor Rakesh Singha gi luching makada Imphal gi oinasu National General Secretary Sana Maitram na sinduna porong patalaiba Jennings Hospital gi blood bank ta miyoi kun henbana EP ki amadi makata nasu liba tha asige kungamari dasu Thobal District Hospital dasu pangthokani hainasu makhatari Today, One India Foundation Club, 10 Club of our district have organized blood donation camp here in Jennings. So we are going to do in the many places in coming days. And I thank you on behalf of One India Foundation. Imphal East, Imphal West, Thobal, Kakching, amasung Bishnupur district ki oina ngasi ayu pung 5 dagi hauraga numidang pung 6 amadi 9 fawba curfew konthokibani. Adubu law and order ki fibamda ahongba khara lakpadagi Imphal East amasung West ki oinadi khudaktagi ayuk pung 4 da curfew tension ki district ani asige magistrate singna ayuk anganbada thokiba order singna curfew asi tension ki bani. Bishnupur district ki oina numitungba pung 12 da curfew tension ki adumakpu Kangpokpi gi oinadi nungchil pung 3 fawba komthoki. Curfew komthok lingai manungda kaithel amadi dukan sing hangnakhe miyamna chana thaknaba amadi atai nongmagi changdaba yadraba polam sing curfew komthok lingai manungda laishinakhe lambida mahosagum gari chenakhe Chairak sida hayengi oina Imphal East amasung West ta ayuk pung 12 fawbadang komthokre amaromda Bishnupur district ki oinadi curfew komthokhitre Paugi Maraktana Tenba Break ama Lominasi.
Admission open, R&T Institute and Aviation Academy के लाकतोरी session 2023-24 के admission हौजरे Institute asi Ministry of Corporate Affairs Government of India na well recognized तौरबा amadi 5 years service complete ओइरबा Manipur da amata ngairaba Air Hostess Training Institute amani class 12 pass तौरबा Mahairoi singna tungi afaba career amadi aviation industry da changningbा singna ming chanbiba yaragani male and female punna apply tauba yaraba 10 to 15 years flying experience lairaba trainer singna train tauriba 100 plus students placement pikraba institute asida tongan ba course singi khudong chaba leijari course sing adudi international air hostess training airport operation and staff training ground handling loina soft skill career counseling interview skill spoken english and hindi grooming guest lecturer session resume making mock interview service classes first aid interview preparation zumba class swimming class amadi airport visits institute asiki staff single loinana placement assistance ki damag imphal amadi atopa state sing da su khudong chaba pizari khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amadi online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225 SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjanabagi khudong chaba du mapung fana pinabagi damak specialized oiraba team kaya semduna angang singbu nauringai dagi khoiga chanaba sinfam gi maramda singna mari makhong taktuna afaba khunai ama oiraknaba honaduna ngasi fawbala Career Solution amagi chap chana guidance thiba haibasi arriba dinate adubu ipurgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna satra khaknatana community level dagi hauraga adom gi khwaidagi chanaba sinfam adu mai pakna chatnanaba sem sagani ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯅꯍꯥꯁꯤꯡꯕꯨ ꯇꯨꯡꯒꯤ ꯑꯆꯨꯝꯕ ꯂꯝꯕꯦꯜ ꯑꯃꯗ ꯂꯝꯖꯤꯡ ꯍꯧꯔꯁꯤ SS Career Solution ꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯈꯟꯊꯍꯧꯔꯁꯤ Welcome you all to UNACO College, Khongman, Imphal East, an exclusive co-educational college offering both BA and BAC courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Break ki matungda mayamu taramnok jari makataba pauda Cherak Sida Churachandpur Medical College ki MBBS first year ki class lakliba June 18 offline da hauragani haina college asigi director Dr. Professor H. Ibo Yaimana thadorokpa cherol amana khangalagli cherol asina makha taraduna college asigi mahiroi singi class Imphal ki Jawaharlal Nehru Institute of Medical Sciences JNIMS amadi Churachandpur Medical College ta pangthokani mahiroi singna college ani asigi manungda apamba khanba yagani loinana hostel gi oiba khudong chaba Atopa Mapan State tagi lakpa mahiroi sing amadi Greater Imphal gi wangmada leiba mahiroi sing da pigani hairi mahiroi sing na study center ani asigi manungda apamba khanba yagani makhoi gi apamba sing college asigi email natraga mobile number 9233902692 da SMS natraga WhatsApp tawrapa yagani hairi Relief camp ta leiriba awana taraba singda Imphal East District ke Brahmapur Nahabam da leiba Brahmapur Nahabam Women's Welfare Association ke President Ima Ibeto na luchengduna nomagi changdaba yadraba chana thaknabagi tengbangi potlam kaya khusinakre tongan ba relief camp kaya da tengbangi potlam singadu khusinnabaduda Brahmapur Nahabam Women's Welfare Association ki member Santi Kiran Devi na fongdokhibada tengbangi potlam khara asina hosik thokliba irang asigi awana taraba pumnamakta Mateng oidrabasu kanagumba mioi kharadadi nongmanini da oirabasu mateng oiragani hauzik thokliba irangsi matam kharagi oirabasu masina tungi yumbiral oriba mahairoi kaya mahai masing tamba fangdre suza nomzaraga chajariba lamdamsigi mioi ayamba sufam nomfam leitabadagi lakadoriba chahida kari chagani khangdabagi akiba leire
Hauzik thokliba irang asi karidagi kamdauna oiraklibano haibasu miyamna khangnare ing chikpa pamjaba prajana irang asige waroishin puraktuna hanagum ingna chikna lehenaba akhang ahi CSO amadi loop kayana sarkarda haijakibasu leirabanina irang sige waroishin ama athubada pubirau thokliba irang asi matam kharagi oirabasu suspend tawbiraga prajasing hanagum khunda leita hanbiyu ingna chikna hinganbiyu irang asina maram oiraga mama mapada oina jaduna Jagadabada, Irang Asina Leita from Kangdana Awaba Oihale, Tokliba Irang Asidi, Nupi Oibising Su Toraktuna, Nupa Oibisingna, Aikogi Punsi, Amadi Lantungak, Libasida Mateng Pang Daba Yadabagi, Tanjadu, Lagle, Fondoki. Hauragliba anoba angangsing apik mayam su mama mapagi matung indana la iba masin manaw singi matung indana matong maram khangdana khunda leita ba phangdana lairik tamjeri ba ti pangang sing school ka ba phangdaba ge wa ba kaya nungai na sane jaga daba mama ge tampak to ona thoina nungai jaga daba mama na pijabe ba thongbi ba chak injang harau na charaga nok na khenali jaga daba naujari ba angang kaya su ngasi loina ba victimize tawdana khudong chadaba de leire asigumba awaba kaya si matam sangdana yamna thuna thuba matam da lotion devotional nushina nuaina lejaramba uchiekna machado mapiduna polaga machamayam du leramaga loina bak paithohan giba makon ju loina sidok piba chana ba suphanghanda ba awana khudong thiba mayamna thakatana leiriba dugma lanjen nariba mayam se che ekoi kharakak asina kariguma kharakak pibasina di oiba yagadaba nattabanina athuba matamda solution nama puraga ekoi gi oiba khunai se taru lejarambado amuktang di phangan bio haina khoi taragi mafamda aina ekhutlona Kakching High School English amaga chamapan manifumari Metric Batch na Relief Camp sing da sel gi tengbang pikre Kakching High School English amaga chamapan marifumari Metric Batch na Kakching gi mafam tareta hangliba Relief Camp sing da loop asigi tha ama thabak ama haiba pandam gi makada sel gi tengbang sing pikre ngasigi sel gi tengbang pibaga mari leinana loop asigi President and Munal Maitai na haikibada haukiba tha ama makhairom si Manipur da akanba kanglup ki irang thokli hauzik Manipur da athubada santi purake hairabadi state sida kundaminariba Jati Kuntraga Mari Amadi Yumthang Nabada Leiba State Sing Yauna Punna Honaminaba Changi Ngasi Maitei Amadi Kuki Ichil Inau Singa Nungaina Daba Tokpada State Sige Mioi Jada Kunga Humdoi Oriba Naga Amadi Jada Nipan Oriba Maitei Pangal Singna Achoba Thodang Lofom Thoi Jingmina Mayambani Tamina Manauni Hairaga Ima Amatagi Macha Oiba Ichil Inau Aikoi Khatnafam Thokte Aikogi Apunbana Aikogi Pangalni Ching Tampundana Manipur Semba Yaroi Maram Asina Mahatma Gandhi gi Ngakpiba Amadi Kauthokpana Athoiba Dharmani Haiba Wafamda Haukibasing Kauthoknaduna Jimmy Tami Ichil Inau Puna Kutsamnana Chatminaduna Chaukhatpa Manipur Ama Semlasi Haina Munalna Miyamda Mediagi Thongda Appeal Torakli Sathi bamong amada hokiba numit 45 days si aikoi yamna turmoil amda leire haiba situation si aikoina yam athubada masi santi da purake hairagadi aikoi Manipur da leiriba kanglup kunthra manga amadi neighboring state su yauna aikoi punna hona bam changi maramdi aikoina tajabada di singna mayambani tamna manaw nu pani hai adu ergadi machin manaw sem matter che koi kaidawi khana dori no aduna Manipur sembada singmi tami yaudani yaroi maramsina aikoina aikoi IT4 metric base na mayamda appeal tawjaning basidi aikoi Manipur da santi purksi haragadi singi chinau brother sister let's join hand together for a peaceful and prosperous Manipur Chahi Kayagi Mamangdagi India government na Manipur bu mache tana thugaina ba honabagi mayukta amuko amadi maitei prajana lepli wafam asingasi kwakaichal akham lekagi community hall da amuko na chahi khudingi pangthok tuna lakpa kungani thoi shuba protest jegi thoramda amuko gi president KH Nando Luwang na phongdokibani ngasi dagi chahi kungani thoi mamangda miyamgi oiba achoba protest varat lenga ki mayukta pangthokiba adubu ningsingduna thoram asi pangthokpani mahak na makha taraduna hai India government asilagliba Manipur thugaina bagi thawong asi yaroi amadi masigi mayukta amuko amadi Manipur prajamiyamna silagliba thawong asigi mayukta leptuna lagli lepsu lepkigani haike Amaromda furup amatana separate administration talaglabasu amuko amadi maitei prajana ayaba piroi haike
नेतनबा अमगा अमगा साउननबा सिल्लगा लेरिएबा अदुगुम थौंगसिंग अदो सिनबा लेपिरो मधु मणिपुर की मियाम की इंटरेस्ट की वा मदने हाबसे मणिपुर दा कोई अमुकोन सिल्लगा सही खुदिम की प्रोटेस्ट दे हाइना अखोगी जुन की तांग 13 से कोई तौरगा लाक्चरी बनेबा एखोय तौगिरिबा प्रोटेस्ट दे असि कनागुबा अककनबा कांगलु फ्रुक नत्रगा ओनाय सलम की मायोक नदेबा मणिपुर थुगाइबा पांबा मणिपुर की अपुनबा सत्तम की मायोक लेबा अमदि मणिपुर दा तोंगानबा एडमिनिस्ट्रेशन अमा लेरगा मकोय खत्ति गोइबा अमा लेंगा अमा लेनि हाइबा अदुगुंबा ऑर्गनाइजेशन सिंग अदुगुंबा फुरुक सिंग अदुगुंबा कांबु सिंग अदुगी मायोक तनेबा अदुना ngasi akoi amuko gi webe stendi yamna clear oina lejari madudi kaina kanda manipur gi territorial integrity amadi administrative integrity kana gum amatra singna ba yaroi kana gum singna ragadi madu amuko na sabjan thengna gani aduna amuko na ngasi leptari ba chidi manipur gi apun masakam thuai ba pamba manipur da tongan balenga kai jagai ba community gi weba wafam da habak toba aduga manna idunga ga atopa kaulu fruti wa gi wa sigi season haiba khanba adumba wakhal da yumpham moiba इट्रिक लाइन दे कुमदरबा अदुगुंबा अपिकपा थाक थबक तोबा अदुगुंबा मियोइसिंग अदुनी कना कनागुंबा तोंगान बलेबा अमा मणिपुर दा तानबा यारोय तोंगान बलेंगा अमा लेना बहोना बसु यारोय मखोय तोंगान बा मणिपुर की लेबा अपन बसकम मणिपुर की लेमिनरी बा कांगलो फुरुप सिंग अजि की मरता हिंबा पामदगदि मखोय मणिपुर दा तबा तो मफम मफदा मोय खुंदा लेता जरूर गदबनी कोंखाम अवांग लेकाई मैरा पाइबी अमदी क्लब सिंगना खुसमनरगा मफम मरीदा हाइबदी कांगमोंग लेमराम कबो वाकचिंग अमदी हैनोबोंगना चिंगबा मफम सिंगदा लेरिबा मियामगी लनथुंग कया ngak सेलिबा मियोय सिंगदा नोंगमदा चंगदबा याद्रबा चाना थंगनबा पोलम कया मतेंग पांखरे पोलम खुसिनबसिंग अदुदा कोंखाम अवांग मैरा पाइबी सेक्रेटरी टी हेच सुंदरी याउना अतै थौमी कया लोइनना क्लब की वॉलंटियर कया सु मतेंग पांगबा चटपा अदुदा सरुक याखी मतेंग पांगबा अदुगा मरी लेनना सुंदरी ना फोंदोरखिबदा लेंगाकना अथुबा मतमदा शांति पुरकना बहनबियु नत्रगगी कुकी मिलिटेंट सिंगना हातलगा सीबसु सीबा इमा लेबाकीदमक सीबसु सीबा एमएलए मिनिस्टर गी बंगलो ममांगदा सुइसाइड तौगनी था अमा हेलगलबा असुक यामना वारबा मतम असि फावबदा सरकार असि तुमिना लैसिनबा असि यानिंगदे मणिपुर गी ngमखै कायबसु यारोय लान असिदा सिखिबा इचा सिंगी लमन ममा ओइबी अखोइना सिंगनी अखोइगी थौना हनगुमसी अखोइगी ngमखै ngakसी हाइबा वाफम थमखि कुकीना हातपा जो हातपा अखोइगी सरकार गी मखोइगी बंगलोर ममांगदा अखोइ पुनमक सुइसाइड तौगनी अखोइ पुनमक कुकी की नमैने पालगा सिबा सिबा इमा लेबा की दमक सुसाइड तौबु सिबा अखोइ पुनमक ममा ओइबी पुनमक अखोइ सरकार की बंगलोर ममांगदा सुसाइड तौगनी अथुबा मतम दा वारोसिन पुसलक्तना अखोइ की अवाबा तारबा मैतै इफुरुप चासिंग सिगी करिगुबा मक्ता बोइने जेंगदना ngasi बाउ लैबसे अथुबा मतम दा वारोसिन पोरक्त्रबा करिगुबा कुकी दा कुकी लेन पिरबा अखोइ दी इंडिया दा सु दिल्लोय से अखोइ की लेन तबा फिरबनी लेमराम एसी गर्ल्स हॉस्टेल दा हांगलिबा रिलीफ कैंप ता लेरिबा मियोय अमना फोंदोरखिबदा था अमा हेंजिलगलबा फावबा इरांग असि लाक्सिनबा ngamlaroidaba oiradi khutta khulai singabiro makoi lanthengna jarage amadi lanjelagliba miyoy sing tangdu leitana leiba yanaba athuba matamda sinbiyo haiki रिलीफ कैंप तलैबी महाइरोय अमना फोंदोरखिबदा तुंगी युम्बिरल ओइरकदौरिबा महाइरोय कया लाइरिक तंबा फंगदना लैरिबा असि अथुबा मतमदा लेंगाकना फंगहनबियु अमदी तुंगी युम्बिरल कयागी पुंसी कनबियु हाइकी मुक चेनगनी केम अमदमुक छिना खर फगद्रायना मुक चेनगनी अदो हजिक पि इचिनाव मयाम सिना सिदा कौशन बिदुना अखोय सिदा मतम दि खरदि लैरे अदुबु कयम कोइना सुमाइना अखोय चुम लेहन किदैनो बंगसी बाउजे अखोय अदुगी दमक्तदि अदुगी याम पेनजद्रे मखोयना तौरिबा मखोयना थेंगनबा ngमरो हेरगदि खुलाइदो खोंगोंद पिबिरो अखोय एकता थेंगनजरगे अइसु अखोय जु राइट लै कैनो अइगी मणिपुर ने करि दौबगी थुगाइ दौरिबनो मखोयना थुगाइबा यारोय अदुना खुलाइदो खोंगोंद पियो अखोय थेंगनगेबा मोइना ngमद्रगदि सेंटर की फोर्स केदोबगी मखोयबु ngaga थमिबिनो अखोयगी मीना चंगचिलुरगना मोइना हेक्ता अखोयबु तालकपा अखोय युम मै थादोकपा सुमाइना तौबसे अदुके मतिक पेंद्रेबा अदुना सरकार अथुब मतम मियेंग चंबीरगा अखोयगिदमक्तसु मफम चाबा मसिनबीरगा अखोय तंगदु लेताना लेनबगिदमक्तसु सरकार की माइकेदगी अपील तौजरेना हौजिक लैरिबा मणिपुर की इरांगसिदा अखोय इसामक छात्रनी छात्र की पुंसीबु असुक याम वाना लैबसे गवर्नमेंट ने येंसिनबीदबा हाइबदी था अमा हेंजलक्लबा मतुंगसिदा अखोय एजुकेशन अमता फंगबगी मंगानसु लेतरे
laik tamaktere hanadi yumda laiba matamdadi nongmata laik pahawdabada ima ipa na kari soikidage yengsili adubu ngasi tha hela sibawba laik paba phangdaba adagi angang kaya satra kaya mangiba mayamse government na yengsilaktrabadi ngasi sum mangbase hayengwa yumgi yumburin oirakadaba moina smaina sum tawar leradi hayeng tungko na kari oirakani haibase government na kitang yengsinbe pame Langjing achobada ngarang numidang achat awosing check tobada Churachandpur tamna puropa polam kaya fagat pangangkre thaudok asi ngarang pung 8 ga makhai muktaba duwaida langjing achoba maira paibilup patsoi heinopok amadi tagyal na chingba lamdam adugi miyamna tata gari number TR01AV1677 asi check toba matamda Guwahati dagi Churachandpur New Bazar tamna pugadabani haiba khangbangam Gari aduda yamlaba sangom amadi haimahi kaya yauramki thaudok asigi matangda langjing achoba maira paibilup ki member ke bilashini na fongdorakibada kuki lalhoba singna Manipur ki lifeline oriba Imphal Dimapur lambi National Highway number 2 thingzinduna Imphal Jiri lambi National Highway number 37 da puduna lakpani Miyam changduna faraba matung awaba taraba relief camp singda leiriba miyam da kusin nakragani mahakna makha taraduna Assam Rifle gi kambuna kuke singi maikeida leptuna lamdam asigi yelhomi oriba maite praja singda onsinduna nongmai kapsilakpa asi yaningdaba fungbaga loinana hauzik paliba sarkar asina athuba matamda mapalamdagi changlakliba paramilitary force singna irang laksan bagi mahutta makoina yaushinnuna irang hena chauthokhanbagi mami ama chauna tariba asi Manipur sarkar ge yengsin haningbagi apambasu fongdorakhi Debak is luraba tanja mi tang humdagina thama khai phawo debak asu luraba tanja sami si mina kaya yarba mai thaba kaya lanchu kaya mang ta matam se da national highway number 2 dadi impan Dimapur lambi thingdona thambiraga national highway 37 impan Dimam lambi da Chusampu da puna banena langjing achaugi jiri parking da pot mayam ama thaname masi langjing pumbagi impan west apun maina babi oina langjing pasoi tayer hena bok tabung khok apunba timna pharaga pochai pharaga dilik kemda thinba chakhare thindo khare khoi aduga makha ta pare national highway number 2 thingbiri base sarkar gi magai dagi puning chinsinjari khoi asuklu na tapaka sangai leitraga champu da puna pot pubira misna kramba mawong da yarga pubira mi bano ha basile bak agam ba thau singda hangjari athuba matam da kuki mete singna nongmai kap maitai da wonsa nongmai kap basile piu aduga asam lai phanna maitai misang changar lakra ga sara phronsan dana Manipuri misam prajada atamnana nongmai kapa aduga ban tawjaba tamthamda gari thugai ba khogai amanga ta thom bi base masim tanga sarkar thingdina ba sarkar puning ching Haukiba June gi tarik taraganithoi amadi taragahumdoi gi numit kharani gi mamangda Khamen Lokta kuki militant singna micha miyamda chatharakliba mihat bipun asi khundrapam kendra gi miyamna thamoi shokna nungaite haina ngasi Peace and Coordinating Committee gi Secretary Nongthombam Bobina Major Kulda leiba Manipur Press Club ta Paumi Singa unaba amada fongdokre Paumi Singa unaba duda PDCC ge President Laimapopam Joy Singh amadi atai member singsu sarugyaki Nongthombam Bobina fongdo haikibada Manipur da laiba CSO sing amadi loop sing amatoina punsinaraga lanasi thengnarasi mahakna makha taraduna kuki singna terrorist mawongda chatharakliba thawong asi athubada nemthahalu amadi kuki singna hairiba pairiba afaba khulai asi kanana pibano haina mahakna makha takhi ngarang khudakpam AC amadi cycle AC ani gi tainabada lairiba Khamelokta Uki terrorist amade maitai volunteer singa anigi marakta thoningdaba thodok ta misi mina yaukiba asok apan nangkiba adugi damakta hainingai leitana akoigi awabada nungaitaba adu akoi ahanbada phongdokjare hairiba hiramsi punamakisigi horukphamsi Uki terrorist singna maitai na tariba yumsing mai thadokpuna tanthorpa amadi hairiba mai thadokhraba mhamsingsida bunker sajandana laisalakpa asina miyam singsigi thamoida phaba ngamdraba ithilma phorkodagi sugumba thoningdaba thodok-singsi ngakpinabagi damakta state government amadi central government na athuma matamda makoigi hanagi leifamda tanghanbiduna amadi akoigi leiriba mai thadokhraba mhamsingsi maitai singna sanghanba ngamhanbiduna amadi su handok handuna santi porkani haiba maina PDC
Amaramda PDCC ge President Laima Popam joina Fongdorapada Kamen Lok Iko Yen Kuman ge Jagada Assam Rifle na Makogi Lefam Sajiliba Mafam Singda Kuki militants na Laglaga Makogi bunker Sajinbada Atingba Mata Pidribasi Karigino Haike Mahak na Makata na Hai Manipurda Ing Tapakunai Ama Purake Hairabadi Central Government ka Yana Cherol Inariba Su Atubada Manipurage Lautoglabadi Ing Tapakunai Haibado Oigani Haike Jengu Manisda, Kambiro, Adu high the Pazas, the Tela in the Kanda, Hanzelo, Mapam to the Lelo, and the How Adu did not track Mapam to the Hador A kilometer Manga, the Tayan, this and the Handela Kanda, a sunrise from the post Hangale. Handela Kanda, the Cookie militants in Chakandaba, Adumba terrorism, with among the Kaibu, Sangaga. As I reference in a fencing type, sentence post is. Fencing type, I will lay in a law, I can not come to the issue. Lam Lobuki step on time we move to visit the Praja, young Underba. To the Pui, Aduga, Garana Sumana laying a Praja is the tension delaying a star. Yamanunanga power in Sida. Karino Kanda Santi and the law, no, you must come to the lane of a Toro, no peace committee, CMO, no, it's my own Punza never saw it on no. Nakal agreement on no having Simba, Central Post, Yam Kanna, village authorities in the highway. I river Su the lady was saying, Mark Suki Legon, digitated came the lady rock. Atopatiki Laiba, Proof to Yaraba, Mayana Suhainer, Miam, Kangaraba, second the Balai for energy in Yawi Identity. Atu Labo, the Tapopiro. Prazamians the other Bungating, missing the nothing of Kulai Paidan at the Wonderable Maternity. Hana Lady Prazazing, a city Santi and the Lena, the name of Kangula Tara lady, I have said. Agreement of Natal. Haukiba me ahumdagi ngasi fawada Kuki militants na chatharagliba mi hat mi pun amadi mi buthiba fangandabasi Central Government ki kariaronba marino wafam asing asi Major Khulda leiba Manipur Press Club ta United Political and Social Forum UPSF ki Media Coordinator Mutum Robindro Singna Paumi Singa unabada fongdokibani Paumi Singa unabaduda UPSF ki convener Dr. Hobizam Gita Jain Maitei amadi atay members singsu saruyakhe Mutum Robindro namakha taraduna mainland Oriba Indiana Manipur si tasengna muthatpa pamlabra Assam Rifles na utlagliba tawragliba singsi tampakta kuki lakpa yadrabanina makoigi mateng panglibra khamduna leiriba garibu makoina pariba chai aduna thomlaga thugariba si kuki gi mateng pangmagi khudamni haina makha takhi Thariba paramilitary forces sigi manungda Assam Rifle adugi matakda ko rapid action force asi ngarang ikui Lambi Kamaga Lisa Gari Dugo, Makoina Batu, Irelatana, Saina Kalaga Gari to Gai by Vase, Mase, High Bakuki Singa Tobungam, Drabam Konda, Aganda, Makogi Misanga, Makogi Misang Sangboida, Makogi Bato, the Town have a share, Mase Haman Batokte, Aduna, High River, paramilitary forcing a second may pay Prazas in that has a later, a two Matamda, upon Masidi Lokopiro, Haina, State Government, Amusung Federal Government, all United Political and Social Forum now, Basit Lokoki, Roganokta, Hazari. Athu matam loktopiu natabata ragadi akoi United Political and Social Forum na hojik chathariba akoi gi su tawnakhraba kuki lalobu singa se masigi mathakta akoi hojik akoi isanga thok chanarba chathariba lalong ase asigi mathakta henna kanba akoi thawai phawwa pamu thadok pamu ki dana masigi mathakta anoba lalong ma lakpa ya se masi hojik paliba Central Government amasung State Government na masi kawido phaya masi masui haijage Amaromda Dr. Hobisam Gita Jain Maitena Fongdorakpada Manipurda Irang Hokibagi Matung Numit Kharanigi Matungda Center na Tharakiba paramilitary forcing ubada Maitei Praja yamna penjakhe maramdi awonba ama puraklagani haina khanki Praja miyamna thajakiba adugi mayokta makoina hena Prajada awaba pire haina mahakna maral sikhe Ojolo mena no mena ka pa mi hat pai bese moi intentionally moi togam to puram lakhre aduna aikoina United Political and Social Forum ngasi amukhanna aikoi appeal tawri and warning tawri aikoi hoji tawri sidi maiteina kana gumba community ki mathakta aikoi hoji atamna koi lan tawdri that means aikoi kana gomi da koi singadri aikoi hoji tawjari sidi aikoi hat kani chang ko koi defend tawjabane aikoi yum mai thani ta ko koi ngakhu jana khona jabane adubu
Chin cookie, Hariba, has refugee cookie. Good Kulai Piraga, Micham Haliba, La Lova, group terrorist habitat, most no Kun Hyderishine, Kutter make up a lecotoni. Not the good in a Tata, I may take community about Ipai Puki Tonado, Madu Sawa Kunaman Kuno Ship Satrokane. Madu Kovigano. I don't know, Madame has a good hiding see. Yam to the peace farming, Kutter make up a lepo. Peace Sajaka no make up a lepo, peace like peace started. I don't know, no make up a lepi aganda, Muna Pamiba. Magi apa me agenda do government yo betul betul thambi kan maduk nabi kita punya. Manipur da thokli ba irang da khutlai pai ba lalhoba yausinduna hena chauthokna ba amadi ngasi miyoi mapan lekhidabada social justice and empowerment ki union minister Ramdas Atwale na nungnang ba phongdorakli Manipur da hojik thokli ba irang ngasi ki matang da union home minister laklamduna santi purakna ba hairam labasu ngasi fawba irang laksen ba ngamdriba asiki matang da Republican Party of India Atwale ki national secretary Maheswar Thonau jamna social justice and empowerment minister Ramdas Atwale unaduna chapchaba paudam yawa memorandum ama pisen bada wafam asi union minister Ramdas na phongdokhibani memorandum pisen baduda union minister Ramdas na makataraduna hai tha ama henzilak laba irang laksin ba union home minister masachatuna maikai animakta santi purakna ba haija kiba laikrabasu ngasi fawba irang leptana thogliba asima khwaidagi laibak thibani irang asina manipur gi miyam da piriba awaba amadi khudong chadaba khudimaki chapchaba justice miyam da fanghan fam thoi Masida kutlai paiba lalhoba kaya yausinduna mi kaya hatliba asisu athubada lepnaba external affairs minister amadi defense minister unaduna wari sharagani haikibaga loinana pumnamak asi loishinduna mahausagi punsida hanjina ba maikai animaki miyam honasi haina mahakna makhataki इसमें कुछ आतंकवादी एक्टिविटीज करने वाले लोग उसमें बीच में आ गए और वहाँ मतलब एक दूसरे की हिंसा हो रही है कल मैते कम्युनिटी के 9 लोगों की हत्या भी वहाँ हुई है तो मैं सभी मणिपुर के लोगों को अपील करना चाहता हूँ कि माननीय गृह मंत्री अमित शाह जी मणिपुर में आए थे उन्होंने सभी लोगों को शांति रखने का ऐलान किया है मैं भी मतलब मेरे रिपब्लिकन पार्टी ऑफ इंडिया की तरफ से सामाजिक न्याय और अधिकारिता राज्य मंत्री के नाते मैं सभी मतलब मणिपुर के जनता को आह्वान कर रहा हूँ कि आपने शांति रखना ही मणिपुर का भला है और मणिपुर का अपना राज्य है अगर मणिपुर को विकास की दिशा से आगे ले जाना है मणिपुर के हर आदमी को न्याय देना है तो वहाँ शांति की बहुत बड़ी आवश्यकता है और वहाँ सभी समुदाय ने शांति रखनी चाहिए ना कि एक दूसरे पर हमले नहीं करना चाहिए ऐसा मैं सभी लोगों को अपील करना चाहता हूँ और माननीय नरेंद्र मोदी जी माननीय अमित शाह जी हम सब लोग वहाँ शांति रखने की विचारधारा के हैं खंगौदना थोगलपा कांगलुप की इरांग असिना मरम ओइदुना लांजेनारकलबा सिंह हौजिगा रिलीफ कैम्प सिंगदा चंगजाफम लौदुना लेरिबा सिंगी मरकता अखनना पर्सन विथ डिसेबिलिटी सिंगी दमक मणिपुर लेंगा के सोशल वेलफेयर डिपार्टमेंट ना लौखतपा थौरांग अमा ओइना ngasi थौबाल डिस्ट्रिक्ट मनुंगदा लेरिबा रिलीफ कैम्प तरेट की अपुनबा डिफरेंटली एबल तरागनिपान मेंटली रिटार्डेड तरुक हियरिंग प्रॉब्लम निपान व्हीलचेयर अहुम अमदी Walking stick darkar taba amada disable appliances sing dishi thobal ahantem suvasna yenthokpa hokre district Social Welfare Officer Thobal Kanguzam Nompongan bagi timnat koina chatuna disable appliancing asi yenthokpa adu Wangjing Kodompopi Sports Complex ta hangliba relief camp tagi hautokladuna DC Thobal A Suvasna High District asige manungda hangdokliba relief camp sing asida District Administration Thobal gi maikai dagi survey ama chatlaba matung madugi report adugi fanglakiba disable taragani pan aduda makoiga chanaba disable appliances sing asi yenthokpa hobani Masida natana relief camp asida lairiba mahairoi sing asibusu makoina lairiba relief camp sing asiga naknana leiba school singda athupa matamda mahai tamhanaba thorangsu laukhale haina phongdokhe Serau Sugnu Amadi Napatna Chingba Naknaba Khulsingda Amukhana Tangdu Leitana Ingna Chigna Leinaba Serau Lamkaida Manipur Rifles Natraga IRB gi battalion ama matam chupagi oina thamnaba honari haina Sugnu ACG MLA ke Ranjina Phongdokre
Hairok ACG MLA Dr. Thokchom Radeshyamgi meeting makada Hairok Higher Secondary School da hangliba Relief Center da leiba Serau Sugnu amasung atai kulsingdagi awaba taraba miyamgi awatpa sing yengsinbagi khongchet amada MLA K Ranjitna wafamasi fongdokibani MLA Ranjitna hai Serau lamkhaida MRIRB gi battalion ama thamnaba wafamasi Manipur gi governor nasu ayaba pibire process ki thabakshu hokre MLA na hai me kungani ge nongalamdaida Faba Kudlai Paiba Kuki militant Singna Landarak Padagi Lanjena Kraba Sero Amasung Sugnugi Miyamasi Akiba Yaudana Amukhana Kunda Leita Hanba Pandamda Battalion Asi Tham Gadoribani MLA na hai Handaki Irang Asi Haurakpaga Pantaba Taudana Peace Committee Sugnu AC adjoining area of Chandal Jurachandpur Amadi Bishnupur District Haiba Ama Semki Committee Aduda Yauriba Ching Amadi Tamgi Mihut Singna Tamoy Shengna Tabak Taubadagi area Sigi Akoibada Numit Yani Irang amata leiramde haukiba me tarada di Hongkai village di Seljang village amadi Singhau village da thabak suruba maitai nupa nupi angang yauna punna mioi marifu drat tubum nama amata tektana kuki singna puraktuna peace committee da kutsina kibaleke adubu matam amada hekta irang thorakpada peace committee na kanbangam loi khanbadagi Manipur lengakta tanaraga sugnu Seraugi area da security forcing deploy tawraga thamki madu thamhauba aduna maram oiraga me kungani pangi kuke militant singi attack aduda meitai micham sibagi changnem khibani madu nalamdrabadi Seraugi miyamge laiba kari oiramgani khanbada MLA ama oina yamna waki haiki Hairokta Relief Center ama hangduna sugunu Serau amadi atai kulsinge awaba taraba miyambu changza fampibi bagidamak Hairok ACG MLA Dr. Thokchom Radeshyambu thagaladuna MLA Ranjitna hai miyoi bana waraba matamda mateng pamba asidagi hena chawba lining amata leite MLA Radeshyam amadi center adugi miyoi khudimak sembiba mapuna thaujan bishanu haibaga loinana handaki lal aduda Serau da leiba mahaki yumda leiramba miyoi lising ahum rom security force na Jackson Nangak Selaga Tekta Kaidana Safagadaba Mafam Tamna Puthoraki Badugi Damaktasu MLA Ranjitna Security Forcing Bu Tobimal Khangba Utke MLA gi Maikai Dagi Hairok Higher Secondary School Relief Center da Lupali Singh Yankai gi Mating Supiram Ki Panbaya Badi Yangsin Khongchat Aduda Hairok ACG MLA Dr. Thokchom Radeshyam Su Sarugya Ki Sure nongmai makon thoktaba hujik maigai ngakna dana leire yamna ka hena ahan oiba ana ayek yawba halaman sing imai ben sing yawdu thamaga aidi khara na ha oiba nupi orasu nupa orasu tawraga sugunu da lehanninge maramdi yum su loina leibanina tang kuni pangi nongalam da telephone na hogdor podigi numitu da ngasi bok tumba yade mit sanba yade sare safam khangde ai haijan na banate honorable MLA gi naw pasu leiri akoi hujikti rajniti gi khenaba akoi loin tokre akoi gi like minded oiba party tarana Koi Tang Taramari Hayang Babugi Manunga, Bharaki Prime Minister Unaraga, Karino Togigaduri Shang Bama Kangdona Bidunta, Chatpa Havagi decision you wareta, Asia Hayang Dilida, Koi leader Tung Ilaga Havatare, Koi party, Satavayata, Anuna Maramuraga, Mayam say Adasaki by Hapta Tarani Changaduribni, Hector Changba Prime Minister Unave appointment, Piro Yam Chinbamini Prime Minister Havase, Aduna, Satring Asia Mayam, Muktam Unazaraga. Paumen Naba, Madugi Tanzado Loga Laksabani, I Sero Sunu, the Punging Laitana Laishi Haragadi, Huzik, Lady Security Shida, Peace Oil, Aduma, Parliament or Batale Namaka Hangbiu Haidana, Masi Taruni among the Honorable Governor Unaraga, Chief Minister Su, the Security Advisor Kuladip Su, the Governor, the address Governor, direct Unazaraga. My am seriously can be anytime contact or on a Magi at the second number of him on the Pira in Mitura. Paugi Maraktana Temba break Amatanga Mug Lominasi. Diabetes Kaloina Hinglibu Sing, Tam Gimanunda, Fan Bangamle. Kong Hambanwai Tabasu, Numit Mangani Gimanunda, Fan Bangamle. Piles, Hybrid Nungsang Nabasu, Chama the Chama, Fan Bangamle. Cholesterol Wangba, Numit Kunida, Normal in the Lenbangamle. BP Wangbasu, Tam Gimanunda, Normal the Lenbangamle. Umnamak, Natural Oiba, Anogida Makasina, Lying Jabani. Haksang the Sokadaba side effect Amatalite, Makatana, Hidak Chabagi Mathosu Tararoy. Akopamoral Gidamak Nasimaglensin Biro, Diabetes Hospital, Janims Road near Punjab National Bank, Porompat.
Admission open. Manipur ki mapanda chatrabasu yaraba best quality education ga loinana Saraswati Institute of Management and Paramedical Science pangai. Manipur University da affiliated tauba Indian Nursing Council amadi Pharmacy Council of India na recognize tauraba college asida chaliba academic session asigi akagnaba sit masingi admission hauzare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT, amadi BSc Operation Theatre Technology Operation, BSc OTT, hariba coursing asigi scholarship ki khudong saba su phangbigani amadi meritorious students singi oiba tongan ba khudong saba mayam ama legani. Akopa morol gidama 9856575163. College address Pangai opposite MPTC da lengbiratuna ngasima khudong saba si lowiu. Years of trusted diagnostic service, Babina Diagnostics. Break matungda mayam utaram nokchuri makhatabu pauda khamen loki thodokta laikhitraba singge igi laman lemna khak mangal loi haina kokomina thadoropa cherol amana khangalagle loba sige media coordinator na khudek piduna thadoropa cherol asina makhataraduna afaba khudlai matik chana paiba lungri setpa kuki militant sing rocket bomb sizinaduna naha uriba kunja singe punsi amadi lanthu manghalaba fawbada varat leingakna tumina lairibasi aronba wafam ama lairabra haibasini makhatana kanglon chumna ningthina lalong yatuna aseng bayeknaba kanano haiba khangbaga loinana Myanmar dage changsil lagliba chin kuki mizo terrorist sing miyamna soidana maithiba pigani loinana irei pak asidage maru fangna muthatkani hairi. Haukiba mamang thagi ahumdagi hauduna kuki lalhauba singna sugi marumda chatharagliba lamdam asigi yelhomi oriba maitei singda lal hauragliba asibu yaningdaba fongdokladuna mifam ama famkhre haingang kendragi manung chana leiba matai da leiriba matai apunba club amadi matai Women's Welfare Association anina khutsamnaduna ibudon Ningthogi lai mamangda lamdam aduge nungsi chanana laiminariba naga ching amadi pantilong kabui singsu yauna khutta placard sing paiduna go back Assam rifle kuki militant singda thamliba su khudakta lauthou Manipur da NRC chana hallu haiba placard sing paiduna wakat mifam adu chathaki wakat mifam adu da saruk yakibi Matai Women's Welfare Association gi secretary tamfana fongdorakibada MLA humfu leibagi manungda kuki MLA tarana makhoigi oiba tokha separate administration talagliba asida lemhoriba MLA yangkai asi hauzik leibak charaga hinglibra mama oibi singi hakchangda matam amagi Manipur asi kaihandana thanamliba athoba singi ikheng yauri Manipur asi machet amata kaihaloi haina laukhraga hauzik asuk luraba matam asida center da chatpagi mahutta makoi gi nupi angang singbuna safagadaba mafam singda thamlaga micham prasa singbuna achakpa maida langsilaga santi purakpa ngamladra nomagi misi mina hengalakliba asida lamdam asige mama moina yengduna leiba ngamlaktre ngarang lamlai kendragi manung chana leiriba khamen loktasu kuki militant singna bom amadi nongmaina chingba kapthoraktuna mioi mapan laikidaba kaya amana asok apan nang halakpa asida yumda leheriba imung manungge mioi singna karamba fibamda leiramgani haina mahakna makha takhi uda tawriba akhoigi sarka paiba makhoi hompu chubagi manungda makhoi tara du moigidi ada chatlaga haida runjarure akhoi Manipur gi da leiriba moi yang khaido kaidori moi hoi iseng thaktabra aduga leibak saraga leibra aduna yamna thamoi pende isa kayagi kholau wogi kapalau wogi makhon tabada mama oiba khoi leiba ngamde Manipur da leiriba khoi suji lauthok piu hoi tawriba sarka asna paliba je akhoi yaningde sarka asna paliba je yaningde aduga makhoina
मोगी फमदुदा कोनबा तादी मतम अमदा लाइबाक का हेलोय लाइबाक की सेवा तौजगे अदुगा पुनमक से अखोने लोइद पुने हाबिदो हुइति कराई चखरे हुइति कराई चखरे ममा खोगी थमोइदा तारिबा मैसा दगी मैसाक म्याम से मखोय उद्रा हुजे उभम थोए माय मागी नुपी अंगांगा मफम खुदिंग थाइना लेगरे अदुगा प्रजा अखोने सिवा हाबिदुदी कनाना यानिगा दोरी मसी थमोइजा अदोके मति नुंगाइते ममा ओइबा खोइना ngarang na thoi ba phibam do ngasi khoi ngarang ta ba digi sinta tung na lei tha ma pha na khoi na lerak sorok da lambi da isa ni kai da soi ga de ge tawre aduga makhoi na phamung da tummi bra chari bra pham do ko li bra khoi khangdre aduna manipur je ka hen biganu asala khoi ma khoi bu sembi ba lakmani gakpi ba lakmani hai ba du kai do na ngarang han da gari tare thugai di chanen chanen nung dum da thombi adu di moi gi tawri ba phibam duna akhoi bu kan ba lakra Manipur dagi asalai phal laukhau hai ba je iman ane peda dana dawri ba swaina bom khuding mana laurakani Iramda Manipur asi ningthorol humdragani pana kanglada fambal tongkiba lamdam amani chahi lisingani henbagi puwari leiraglaba lamdam asida ngasidi hamchat hamoina raba thawai mirel amaga pangkak oire yelhomi singi tungi laibak lepnabagi damak laibak lepnabagi damak thawai mirel kauba state level organization ama semkhre Hiramsiga mari leinana ngasi Manipur Press Club ta pangthokiba paumi singa unaba mada loop asi convener Dara Singh na hai Manipur gi irang asi numini funi helaba fawbada India ge Prime Minister na wafam amata fongdoktaba karigino irang asi numit kungani pani gi matungda Chief of Army Staff amadi Home Minister Imphal da laklam labasu miyam gi punsi amadi lanthum karigi kanbangam khidabano loinana Kuki MLA Tara amadi Naga MLA Tara na kogi jab chaba strain lauthopa ngamlaga lemhori ba MLA nimfu karigi ngamdribano haiba wafam fongdokhi ara leijataba yelhomi kaya gi punsi mangan batan natana yung kai amadi lantung kaya utpolan bagi thabak leptana chatharakiba numit nifuni helaba fawba bharat ki prime minister na manipur gi maramda wahai machet ama fawba haidriba karigino ani suba wahangda terrorist ki thawong sing asi chatharakiba matung numit Kungani Palni in Matungda, Bharat ki Home Minister Amadi, Bharat ki Chief of Army Staff Haubalamdam Sida Laktuna, Leiringai, Matamda Makoigi, Mamang Maktada, Yelomi Singi Tawai, Mahan Batanatana Lantum Ut Olan Kiba, Luna, Asiva Masa Haubalokpa, Ngam Kidaba, Maram Karigino, Ahun Suba, Amadi Aroiba, Wahanga, Kuki MLA Taragi, Amadi. Nagagi oiba MLA Taragi oiba apunba phire loktoktan miyam da khangan gre adubo lemoriba MLA nifu adugi apunba phire hojik phawba miyam da loktoktan khangan ri miyam gi mihut oibiriba media da hero kumbiriba MLA singi mafamda suknagi democratic oiba wahang ahum khak asi hangjari masigi matik saba pakum numit mangani phawgi manungda bibiduna iramdam asigi yalomi singi hamoibu pelanbiu natrabadi Lebak miyam ga loinana thawai mirel hariba organization asina makal makha kaya gi khongjang changchin jargani Salai apunba nupi lamjing lob sanulal na hojik oriba irang asina maram oiraga tongan ba relief camp singda tengbang pibagi saruk amoy na ngasi Leighton Tavi Mangjil Kumbi Sangaithil ngairangbam da khusina bata natana Siamasakhi High School amadi Brazilal Institute of Science azu mateng pangkhi makata na Manipur gi luching basingna tumina leibagi mahuta Delhi da chatuna akan ba pressure piru cho haiba wafam su thamlakhi Manipur da thokliba kangluki irang na maram oiraga Kaching district ki kairakta changjafam lauduna lairiba asida ngasi Thawbal district ki kaibungi maitai pangal ichin inau singna cheng chana thaknaba polam sing amadi firol gi tengbang pikre Kairak United Development Association Kudana Sanatombi High School da hangdoki ba relief camp tengbang polam sing piba aduda saruk yaraduna Jamiat Ulama Kaibungi Secretary Maulana Hussein Ahmad na hai haukiba me ahumda ikhang khangaudana thokiba irang na maram oiraga mioi kaya awaba mayok nari irang asina maram oiraga lanjena duna relief camp kaya da changjafam laudun lairi changjafam
Chamjaraba Miyoi Kayagi Yum Kaya Mai Thadokpikre Masi Thamoi Sokna Nungaitaba Fawi Relief Camp Singda Changjafam Lauduna Leriba Singi Awabada Saruk Yaba Oina Kaibungi Kunja Sing Masana Ngamjaba Sen Amadi Polam Sing Puthokna Duna Tengbang Polam Sing Asi Pibani Asigumba Irang Asi Athubada Waroishin Pubiraktuna Mahausagi Fibamda Pubirau Haina Maulana Hushena Manipur Lenga Ke Puning Chingsilakli Lions Club of Thobal ki Chartered President Oiramba Thobal Wangmataba Mathak Lekaidagi Lion Akoijam Udop Singna Chatliba Tha Asige Taraga Mathoida Khangaudana Leikidabada Ngasi Lions Club of Thobal ki member Singna Ketri Sanglen Thobalda Awaba Fongdokre Lions Club of Thobal ki President Lion M Navachandrana Luchingduna Pangthokiba Awaba Fongdokpa Mifam Aduna Leikidrabagi Mafamda Minute Ani Tumina Leptuna Awaba Fongdokhi Amadi Lehauriba Imung Manungi Awabada Su Saruk Yari Haina Lions Club of Thobal gi Maikaidagi Fongdorakli Haukiba me ahumdagi Thoklapa Kangluki Irangna Maram Oiraga Miyam Pumnamak Thabak Sufam Nofam Khangdana Leibana Nambol area da Leiriba Mafam Singda Beng Tauriba Amadi Sel Sandogliba Ichil Inau Singna Mathoi Lobiganu Haina DPUVO gi Working President K Soleshwarna Nambol da Leiba Development and Protection United Voluntary Organization DPUVO Nambol gi Office ta Pangthokiba Paumi Singa Unabada Fongdokre K Soleshwarna Makatana Haikibada Kanglum Anigi Marakta Thokliba Lan Asina Yum Kaya Chapkiduna Lan Jenerakraba Miyoi Sing Tangdu Leitana Leiba Fangdri Miyoi Kaya Amasu Siba Yaukre Maram Aduna Irang Asi Loidriba Fauba Sel Hang Sandokliba Kudimakna Mathoi Lobiganu Haizari Aduga Loinana Thokliba Irang Asi Atuba Matamda Loishinaba Lengakna Hotnagadabani Haiki Ngasigi Paugi Mifam Aduda DPUVO gi President Taurem Khaba Kuman Nambol Apunba Nupi Luki Secretary L Premila Treasurer M Anita Lub Asigi Member Sing CH Santibala M Sakhi Amadi H Vanu na Chingba Thomi Kayasu Saruk Yakhi Irang asina maram moiduna hojik Manipur pumba mai hauna hana sunaba mayama thokna hojik leiri haidiba yamna waraba matam asida akoi gi Nambol area da leiriba Nambol da leiriba akoi mathoi chariba akoi murup tawbiriba aduga bank tigi pisa lawraga matoi humbiriba puna magna akoi Irang asibu loidri phawa Irang asibu normal oidri phawa mathoi na singba adegi chendoi lawribi puna ma chendoi lawidana bagi damakta Development and Protection United Voluntary Organization Nambol Apunba Nupilup Amin Nambon the Lady Mapunumaki Magai Degi Miamda Nixinjari Adu Luna Haujik Manipurda Magai Kudingi Mindol Mayama Naharol Mayamana Chada Takna Ladiba Mayam Singasi Manipurda Ladiba Kuki Miltian Singna Maitei to Onselaga no Makapakpa Manipur Ladiba Sam Rifle Singasina Maitei to Onselaga Bomb Top Kapapo Mayamasina Manipur Ladiba Pipum Kudimona Idam the Masin Labor Pum Kudimona to whom Jabon Kangana was power Mikap Mirao Konda Tandana Ladiba Singasi Atuba Matamda India Gomena Manipur Gomena Masigi Silo Sinbina Nabasu Koi Lup Anigi Magadi Nixinjari Hauzik Thogliba Kangluki Irangna Maram Oiraga Kuki militant Singna Mayumakai Lantung Kaya Mai Thaduna Makan Takan Bikraba Churachandpur District Manung Chanbada D Filen Maitei Kuldagi Housingna Bisnupur District Laimaram da Leiba Laimaram AC Girls Hostel da Hangba Relief Camp da Jongzafam Lauriba Inmat Singda Indian Red Cross Society Bishnupur District Branch na Health Hygiene Kits Kang Hidak Luplaba Kangkhal Amadi Angang Singi Achapot Biscuit Sing Ngasi Mateng Pangkre Mateng Pangba Aduda Indian Red Cross Society Bishnupur District Branch Asige former Chairman Irengbam Jugeshwar, Secretary Dr. Huidrom Roman, Treasurer Thokchom Netaji, Publicity and Public Relations Committee IRCS, Bishnupur District Branch ke Secretary Huidrom Ronibala Chanu, Coordinator Dhanachandra Huidrom Su Sarugyakhe. Mayum Makai Thadok Naduna Lanjenaraglaba Miam Gidamak Thobal Okram Tengbang Lupnasu Wangu Hainau Thabi Amadi Nungu Primary School Tangjeng Khunau Dahang Liba Relief Camp da Changja from Lauduna Lairiba Miam Gidamak Jana Thagnaba Hawaii Jengwai Amadi Firol na Chingba Polam Kaya Tengbang Kre
Assamgi Lakipurdagi Maitai Pukai Loop Amadi Athoba Ningsing Loopna Manipurgi Awaba Taraba Tongan Mafam Singda Hangliba Relief Camp Singda Chatuna Angamba Potlam Amadi Sengi Tengbang Singa Sidagi Piba Hokre Tengbang Pibagi Kongchat Aduda Sugnu Amadi Masigi Akoibada Ladiba Land General Kul Singh Tangjeng Kunjau Moirang Lamkaida Hangliba Tongan by Relief Center Taragi Mahut Sinduna Indigenous Development Mission Lamadong Panage Manung Chana Naren Sena Thamna Pokpi Ngangkhalekai Khoiru Moirang Oksungbung Tera Khongsangbi Tronglaubi Fozakai Amadi Moirang Turel Mapan Kwakta Ward number 9 da Changduna Miyamna Thengnariba Awadaba Kayasu Relief for the Conflict Victims of Manipur Inglising Aniga Kunga Humdoi Haiba Wakhalongi Makada Mateng Singh Pangkibani Tengbang Polam Piba Asiga Mari Lainana Maitai Pukai Loop ke President Yumnam Nodhya Chana Hai Manipurda Kundariba Maitai Singna Awaba Taraba Matam Asida Joina Tariba Maitai Singi Mahut Sinduna Angamba Mateng Asi Pangbani Ngasi Pangliba Asina Ahoba Oiduna Makata Nashu Mateng Pangbagi Thaba Makha Chathanaba Thaurang Tauri Manipurgi Lamkhaibu Ngaknaba Hodariba Asina Joina Tariba Maitai Singnasu Pungning Thawgatkani Hakthengnana Unaduna Mateng Pangba Ngamdrabasu Mayamgi Mahut Silaga Thabak Asi Chathabani Apunma Manipur Ama Kaihandana Thamnaba Aikoi Khudimangna Thodang Lauminaba Yamna Tangai Fade Yariba Makai State Asida Ing Chikpa Hanchinduna Hanagi Punsida Hingnaba Aikoi Khudimangna Honaminashi Haina Mahakna Makata Ke Kongchat Aduda Maitai Pukai Loop ke Secretary Maibam Manidan JAC for Safeguard of Manipuri of Assamgi Chairman Arambam Nandababu Manipuri Language Protection Coordination Committee Chairman Dr. KN Chan Amadi Regional Indigenous Forum for Peaceful Coexistence ke Thaumi Kayasu Sarugyaki Thaumi Thawusingna Manipur na hadak tariba kanglu kirang dawa tariba se koi kitang Mateng Pangsi Haina Harga Koina Sanfam Kara Mera Pabiluk Dagi Kundagi Adugagi NGO Leriba Mayam Dagi Krakra Jamna Namdrasu Manipuria Wabda Kusu Wati Haba Pauta Message of Wilso Hadana Sankai Kato Jerega Hariba Sankai Do Akoida Sinabira Pani Akoi Marini Laksari Base Hariba Senpamase Tasena Awa Taraba Matau Taraba Migi Makuta Haktengana Sinabiramu Aduga Makogi Awa Kasita Matem Warabasu Akoi Panjari Akoi Manipur the Jamna Atuba Matamda Santi Handaraku Sino Hariba Tangi Hariba Landamasigi Apoi Bisibasu Jamna Tuna Tanguleta Santi Levamum Oisano Hibagi Mayam Nasu Koram Bihori Aduga Konasu Koram Jeri Masidagi Numi Humni Mamanga Akoina All Manipuri Doctors Association Amga Hibaluk Tugagi Hida Carton Maria Koi Taja Remagi Sonda Hariba Carton Maria Sequina Tungding Mamanga Aduna Hana Tunga Jenba Hojagare Makodusu Makoinasu Madigi Mateng Togire ELITETV News Channel Asigyoina Miyamna email gi kuthangda ipau thabirakpa matamda email address info@elitetv.in da thabiraknaba khanganjari masida shunatana ELITETV da ipau faunabagi oina phone number 9402890982 da ipau faubiraknaba khanganjari miyamna su ELITETV gi YouTube channel Facebook page Instagram amadi Twitter da su follow tobinaba khanganjari Loishilakpada Maruiba Pausing Amukana Pizari Kamen Lokta Amukana Kuki Laloba Singa Local Village Volunteer Singa Kutona Kre Village Volunteer Taraga Humdole Kidre Kayamasu Aso Apanang Kre UKLF na BJP ki sarkar sem na bahona bada achobo mateng pangki haina fungdokre Mizo National Front na Manipur gi isuda ko tingzinba khudak talepu haina All Assam Manipuri Youth Association na akan bawafam thamkre Rapid Action Force ki kahenba thawang batungda Manipur Police na so micham prasada tamthina fubibagi video footage viral oire
Malemgi I dan tawbagi numit Manipur dasu pangthokre. Amadi Imphal West amasung East law and order da ahomba khara lakpadage district ani asida curfew gi matam hayeng ayuk pung 12 fawbadang oiragani Bishnupur gidi curfew komthokidre. Ngasigi oinadi ELITETV na sandokjariba Manipuri pau matang swaida loijare miteng tabiri basingbu amukana krumjari.